Paujari Yampum Uibamer Uibapau Kara update Taujari. Editorial ki kalam amada Manipur the Minister ki lamzel. Observers ingi Asamumatangai Vanatana Pambai Late. Taraganito Chuba Manipur Legislative Assembly ki Mikal ki Fal Hokiba Marstara the Loud Hokre. Mikal ki Tavok Dauram Suk Marstara Kanito Loikre. Taragamato Chuba Manipur Legislative Assembly Sumutat Kre. Manipur ki Governor Taraganito Chuba Manipur Legislative Assembly Lingbaki order Thokre. Masigaloin na speaker for them kanu na nauna karaklaba mutcheng MLA oibagi wasak laukre. Adwa luri badi housing for anu balinga kambasem bagi wafam dilaitre. Taraga matu Chuba Manipur Legislative Assembly ki madam kharang na lois laga. Taraga nitu Chuba Manipur Legislative Assembly yamna tahana semki betuna tak libade. Anu balinga sembada kanana lusing gadagi aibadu matam khara sangadore aibasini. State mangagi Mikal Mars tarada aido krabatung da Punjab da Ahmad Ami party ki lengak lengkre. Ahan point cabinet support su tauragani ana law thokre adaba Manipur Goa Uttarakhand amasung Uttar Pradesh hariba BJP ni lenga kadaba stand mari asige wena de lenga ga makaram bama tamda link da ki haiba chapchan haiba ngamdre masi karam no ki bano haiba taraga di BJP ki legislature party ki lusing bakhan basi center ki yang bakha da khan bane adoga center ki lusing basing na pamba misak aduna minister ohen bani habasi yamna mayak senga dawre kari maram ki dabak chief minister sing wasak loba theng thar libano haiba taraga di Losing passing can but the Tangai Fadabu or observer sing matam channel lactabasine. I gamanasu Makoibo, Kudak the Sarkadabani, I found doctor. Masikisu Matak Manipur observer or in half kiva, Nirmara Sitaraman, Union Finance Minister ne, Adoga, Kiran Rizuna Union Law and Justice Minister ne. Housing Lebakasiki Parliament Mifam Zatari, Mifambasi Afran Nifantaloigane. Parliament Mifam Basikum Zalisingani Kunitoi, Kulumdoigi budget passed down and abane. Maramoda Mifamasi Finance Minister Giti, quite a Kimaru, Sumasam Tatopaya Dava Oire. Maramoda party is Atangasi, Hakuna Manipuda, Laki Hypertarabadi, Maki Asangamatam Amadi, Naitabayade. Levakas the level state Punamaki when Marsta as the financial year and a Kangne. Matangsan Basahi give budget house the photo, Naduna fast out Ragadi. Lakli April Amadagisel Amma forward Sinavayadava, Constitution Giparam Kaitarapo Gatapamaram Tangla Marsta Sikimanung the budget passed out of Yade. Assembly Gitam Amaga and Obertam Amaga. Samnarapumatam they full budget for Nade. Ta Homkaki budget ki bond or account loba Chanay. Ta Homkaki budget ki board on account loba Chanay. Board on account bo whereversu full budget po whereversu house the photo duna. Pass the womatam the Tagai for the bit home nidagi. Tadana house pump the Yade. Mifam hapun mita budget putopa aduga lift laur matung tamatang kinamita budget kanda raga pasta ugadori bane. Masiki sumatak da sahi amagi ahan basasan web maram na governor maki. Sahi ki address house the thamba amasusanare. Hariva governor ki address asi mifam hapun mita thamgadori bane. Taubada di governor ki address adut lakadoriba June July the bank tokadarba full budget putopagi mifam da. House na kanda raga pasta wani maram kaya asi yang raga mari paurge. Layak tingla pada mars kulum doi popagi mamangda anu balayak lita bayade. Haripa matamasi ngan kadpa natragana thengtaba haipatudi BJP lusingba singkida leire haujik aikoi ki mangda taribo wafam de kanapa lusingba oina haplaga Manipur miyam gi yai fagada ge haibasni thangai sengtama kiti miyamna MLA sing khalli aduga MLA sing nama koi ki lusingba haibadi se minister khanba chanai atwa aikoi ki MLA sing nama koi ki lusingba khanjabagi fangfam thokpa hak sing adudi party da hek sina thokpa maram oiraduna miyam gi mandate adu karigumba matamda onaiten nan satpasu yawe Madagasida Ponznek Bogofum de State Secretary Minister Tandari Bising Haibade, Caretakers Minister Nongtumpam Peren, Works Minister Tias Biswasit Wakal Tamina Basangi. Makoyani Namuna to the later party Munda Kaibung Tana Mara Setpa, Ngamdaba Lengak Legane. Masibo Laxana Bagidamba Center Gilusing Busina Makoyani, Natava Amada Siam Abla Pom Pom, Nava, Lakusuzai Hijaning. Makatarakba Atopau Madana. Curruption ki SARS the Education Department ki officer Amapare. Assam ki account district leva Batadra Education block the Housing block elementary education officer BEEO oina leva Muyo Amafatlana Sinavamade. Curruption kamari lena batabak thorum sing satabagi maralda Assam police ki CID na irainamit ki angan bada fare. Source ki matungina farabo officer aduki maming Baharul Islam kawe. Maghaw kiva sahi taramanga asida sa taramba tongan ba Curruption kamari lena fabane aire. Mag CID ki team na Dehingi Rasbari area driba mahaki bam dagi fabre.
Amarom the first na mak fafa ki chap chabam param official oina phangdok trabaso mak fan sing lana sinava amade atofa corruption ga mari dainava thabak thorum sing chena bagi fa bane par official atu makata na phang phang tawna bagi dama guwahati da pukhre aire Ukraine gi awawa taraba angang sing da Roger Federer na US dollar million manga mateng piragani maling wina maming leiraba Swiss tennis player Roger Federer na la na maram oraga awafam da tahlava Ukraine gi angang sing bateng oine bagi dama US dollar million manga mateng panglakani handala thokre hanagi world number 1 Roger Federer na hiram asig mari dainana pangdoki wada Ukraine da hausi wari ba fibam asig matang da maga made magi mung manung gi music na video amdi picture kaya ure tasing namang Ukraine da hausi wari ba fibam asi thamoi kaninga oi ai hoi khudimang na ing tap malem amu henna da bagi dama amatoina thabak taw bagi tangai fada balai Rosina mamang thagi kunmari dagi auraga Ukraine gi mathakta lan chathaba haukraba matung Ukraine ki sarukta yung kaya amang ata thawan khibaga loina Ukrainian angang billion taruk hena mai tamba fangan khidre masi jamna lebak thiba thodokni malem gi lebak sna Russia amsung Ukraine gi barakta hauji boriba ungkut abagi thodok asi athuba matam da debna da thabo paikat bagi madamoi haina phangdok khibaga loina Russia na sathariba kahin ba thong sing lebna da basu abal tawke panbajabadi tennis player Educn.Dept.gi nasu handak sai yoina magna Pangkraba madi fangkada prize madi sing Ukraine war victim da ka tholagani aina law thopa leikrabani makatarak ba atopa pau madana gari chin ba hantana ba lengakna athuvada orivan formula chanaraba yai awno fugi reason ki manung da silong bo phajaba mafam amani hainaraba su city asigi manung da toina traffic congestion thokna ba sak thele city asu ba sak thele ba khotong chada ba sing wakal da thamladuna megalage Transport Minister Dasakad Lama in Fangtoki Bada, Chilong the House of Technical Traffic Congestion as a Hantana Atubada or even Formula Zanaragani Ike. City Manung the Garis in Hangalapasi, Hantana Balekana Han and the contact of Bahukre. City Manung the Leramba Lengaki official Singsu Silong to Honto Anki. City Manung the Garis in Hangalapasi, Hantana Balekana Hana, Hana the contact of Balekre. City Manung the Leramba Lengaki officing New Silong to Honto Anki the Bo. Kongtang asida gari sin bagi sang yam nabak hantan bedingam kede. Masih marui pembaram di city asida gari masing hanggalak panani hake. Lagi ki matung ina city dagi asoba officing new serlung area da hongdo kiba asina traffic da asoba mating amapire aire. Meghalaya da or even formula asi anboy na COVID-19 pandemic matung da hongdo ke. Ato ba chap manaba formula asi hausuk silong da traffic congestion hanggalak diba asi andana da bawina sinana ba kanaragani. Silong da or even rule as it sanarabadi, Gary Cinema Koiki, registration in Matung in a Lambita Salagani. At the Rulasi commercial and dragon tourist vehicles sing the Sanagatra, Hiva to the Make Sangre. Arabia contents in a Sigmar Wibaba, Karasi, about Tamzariba. Manibolocal news YouTube channel on the Facebook page, Asidagi, and Beriba Panama Patagasari. Send a lesson at the Kanarabade. Subscribe to Peter Besna, subscribe to Peter Molina, like in the chat of Zukavi and Panamapo. Amakan Tagasari.